आकाशवाणी इम्फाल R.K Gorani na pau pajari ahanbada maruoiba pau प्रधानमंत्री नरेंद्र मोदी ने ग्रेटर नोएडा इंटरनेशनल डेयरी फेडरेशन वर्ल्ड डेयरी समिट IDFWDS लिंग कुनीथोय हौदोखरे इंडियन रेलवेज ममंग सही के यंगनबदा चलिबे सही असि अगस्त फाउबदा तानबा रेवेन्यू सादा 39 हिनगटले पुन्ना लुपा कोटी लिसिंग मरफुद्रा मंगा सामरी मरफुद्रा रोंगे रेवेन्यू तानबा ngamखी प्रधानमंत्री नरेंद्र मोदी निमित इनकी खोंगचत था असि तरा मंगादगी उज्बेकिस्तान चटकदौरी महाकना संघाई कॉर्पोरेशन ऑर्गेनाइजेशन की काउंसिल ऑफ हेड्स ऑफ स्टेट की कुनीथोय सुबह मिफम यावगनी अमसुंग मेघालय ता हौखिबा थांजा नुमिता जवाई डिस्ट्रिक्ट जेल दगी नानथोक्तुना सेनखि फादोक मरी ngara वेस्ट जेंटिया हेल्थ जिला की उमंग अमदा खोइसाउनरबा मियामना हाटख्रे प्रधानमंत्री नरेंद्र मोदी ने ग्रेटर नोएडा की इंडिया एक्सपो सेंटर एंड मार्टा इंटरनेशनल डेयरी फेडरेशन वर्ल्ड डेयरी समिट IDFWDS लिंग कुनीथोय हौदोखरे निमित मरीनी की समिट असी सेप्टेम्बर 15 फाउब चथगनी मसी उद्योग लुचिंगबसिंग अखंग अहिसिंग लौमीसिंग अमसुंग थौसिल सेम साबसिंग याउना मालेम की अमसुंग भारत की स्टेक होल्डर्सिंग की अपुनबा मिफमनी मसीगी थीमना डेयरी फॉर न्यूट्रिशन एंड लाइवलीहुड हाइबसिनी आकाशवाणी पाउमिन हाई मिफम असिदा लेबाक यांखगी मिहुत लिसिंग अमगा चांगवारोम सरुक यारी असिगुम्बा मिफम अमा भारत पांगथोखिबसी सही यांखैरोंगी ममांगदा लिसिंग अमगा समापन हुमुद्रा मरीदनी इंडियन रेलवेज ममांग सही के यंगनबदा चलिबा सही असि अगस्त फाउबदा तानबा रेवेन्यू सादा 39 हेनगतले चलिबा सही असि अगस्त फाउबदा इंडियन रेलवेज तानखिबा अपुनबा रेवेन्यू असि लुपा कोटी लिसिंग मरफुद्रा मंगा सामरी मरफुद्रा तरोम ओइखी मसी ममांग सही की हाइबा मतम असिदा तानखिबा सेनफमदगी लुपा कोटी लिसिंग 13,963 हेलबनी रेल मंत्रालय ने हाई पैसेंजर पुबगी भाड़ा लुपा कोटी लिसिंग 15,963 तानदुना ममांग सही की हाइबा मतम असिदा तानखिबा सेनफमदगी सादा चामगा 13 हेंगतखी पैसेंजर पुबदसु ममांग सही के यंगनबदा रिजर्व अमसुंग अनरिजर्व अनिमक यावना हेंगतखी लमसांग चेनबा मेल एक्सप्रेस रेलगाड़ी सिंगदा रिजर्व तौबगी सांगसो पैसेंजर अमसु सब अर्बन रेलगाड़ी सिंगदगी यामना हेनखी ममांग सही हाइबा मतम सिगा यंगनबदा कोचिंग रेवेन्यू न चादा यांखै अमसुंग गुड्स रेवेन्यू न चादा 10 हेनगतखी लोकसभा अध्यक्ष ओम बिरला अमसुंग ngaksel राज्य मंत्री अजय वटनंगसी राजस्थान के कोटादा नेशनल डिफेंस MSME कॉन्क्लेव अमसुंग एग्जीबिशन हौदोक्लगनी मसिदा डिफेंस सेक्टर दा थबक तोरिबा कंपनी स्टार्टअप अमसुंग MSME यांखै हेना सरुक यारी ngaksel मंत्रालय की मकोक थोंग ऑफिशियल सिंग अचौबा डिफेंस कंपनी सिंग मिहुत सिंग अमसुंग ngaksel गी लमदा खंग हैरेबा कया थोरमसदा सरुक यारी मिफम मनुंगदा खने नैनबी थोरम अमसु पांगथोकनी मदुदा कंपनी क्यागी मिहुत सिंग सरुक यागनी नुमिदांग वायरमदा राजस्थान की अहानबा ड्रोन अमसुंग लाइटसो कोटागी दशहरा मैदान पांगथोकनी ड्रोन चनी यांखैरोम हेनबना नोंगथक्ता तोंगान तोंगान ममोंगदा मई थानगनी पॉप बेन यूफोरिया की लाइव कंसर्ट अमसु पांगथोकनी प्रधानमंत्री नरेंद्र मोदी निमित इनी की खोंगचत था असि तरा मंगादगी उज्बेकिस्तान की समरकांदा चटकदौरी मफमदुदा महाकना संघाई कॉर्पोरेशन ऑर्गेनाइजेशन एशियो की काउंसिल ऑफ हेड ऑफ स्टेट की कुनीथोय सुबह मिफम यावगनी उज्बेकिस्तान के राष्ट्रपति शौकत मिर्जियोयेव ना बाटन तौरपदगी श्री मोदी लेबाकतुदा चटपनी मपाल थरो मंत्रालय ने हाई एशियो की मिफम अदुदा एशियो की मेंबर लेबाक सिंग लुसिंगबसिंग ऑब्जर्वर ओरिबा लेबाक सिंह एशियो की सेक्रेटरी जनरल एशियो रीजनल एंटी टेररिस्ट स्ट्रक्चर की एग्जीक्यूटिव डायरेक्टर तुर्कमेनिस्तान के राष्ट्रपति अमसुंग अतई बाटन तब मियोय यावगनी मिफम अदुदा ऑर्गेनाइजेशन असिगी लुचिंगबसिंगना हौकिबा चही कुंदा ऑर्गेनाइजेशन असिना पाइखतलिबा थबकसिंग अमुक हना यंगसिनगनी अमसुंग तुंगदा हिरम क्यादा तेंगबांग पिनबा याबसिंग खनगनी
ꯃꯤꯐꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯈꯟꯅꯔꯕ ꯌꯥꯏ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯣꯗꯤꯅ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯔꯕ ꯌꯥꯏ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯃꯦꯘꯥꯂꯌꯗ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯖꯋꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯐꯥꯗꯣꯛ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ 4 ꯉꯔꯥꯡ ꯋꯦꯁ ꯖꯦꯟꯇꯤꯌꯥ ꯍꯤꯜꯁ ꯖꯤꯂꯥꯒꯤ ꯁꯪꯄꯨꯡꯒꯤ ꯎꯃꯪ ꯑꯃꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯥꯠꯈ꯭ꯔꯦ꯫ ꯁꯤꯔꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯂꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯇꯣꯞꯄ ꯐꯥꯗꯣꯛ ꯑꯅꯤꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯄꯥꯎ ꯈꯔꯅ ꯍꯥꯏ ꯐꯥꯗꯣꯛ ꯑꯃꯅ ꯆꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯥꯅꯕ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯕꯗ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗꯨꯅ ꯈꯨꯜ ꯄꯨꯝꯅꯃꯛ ꯍꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ IG ꯄ꯭ꯔꯤꯖꯦꯟꯁ ꯖꯦꯔꯤ ꯃꯥꯔꯥꯀꯟꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯦꯛꯁꯤ ꯗ꯭राꯏꯚꯔꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯜꯗ ꯍꯟꯗꯛꯇ ꯅꯧꯅ ꯐꯥꯕ ꯃꯤꯑꯣꯏ 2 ꯌꯥꯎꯅ ꯐꯥꯗꯣꯛ 3 ꯖꯋꯥꯏ ꯖꯦꯜꯗꯒꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏ ꯃꯈꯣꯏꯅ ꯖꯦꯜ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯤꯖꯟ ꯋꯥꯔꯗꯔ ꯐꯨꯔꯝꯂꯒ ꯆꯦꯟꯈꯤꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯗꯣꯜꯗ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯟꯕ ꯊꯧꯑꯣꯡ ꯑꯃꯗ ꯑꯁꯥꯝ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯥꯃꯔꯨꯜ ꯏꯁꯂꯥꯝ ꯆꯧꯙꯨꯔꯤ ꯗꯣꯜꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯗꯣꯜ ꯑꯗꯨ ꯃꯌꯣꯟ ꯂꯩꯇꯕ ꯑꯃꯁꯨꯡ ꯂꯤꯗꯔꯁꯤꯞꯀꯤ ꯆꯃꯝꯅꯕ ꯂꯩꯕꯅ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯇꯣꯛꯄꯒꯤ ꯆꯦꯔꯣꯜ ꯃꯍꯥꯛꯅ ꯄꯤꯁꯤꯟꯈꯤ ꯑꯃꯁꯨꯡ ꯑꯣꯟꯂꯥꯏꯟ ꯌꯥꯎꯅ ꯇ꯭ꯋꯤꯇꯔꯗꯁꯨ ꯃꯗꯨ ꯊꯥꯒꯠꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯗ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯗ ꯁ꯭ꯔꯤ ꯆꯧꯙꯨꯔꯤꯅ ꯍꯥꯏ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯃꯤꯈꯜꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLAꯁꯤꯡꯅ ꯀ꯭ꯔꯣꯁ ꯚꯣꯇꯤꯡ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯗꯣꯜꯅ ꯃꯗꯨ ꯊꯤꯡꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯃꯍꯥꯛ ꯄꯦꯟꯗꯕ ꯄꯣꯛꯏ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯊꯥꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛꯀꯨꯝꯕ ꯀꯔꯃꯤ ꯂꯤꯁꯤꯡ ꯀꯌꯥꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯜꯂꯦ꯫ APCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯁꯤꯅꯤꯌꯔ ꯀꯣꯡꯒ꯭ꯔꯦꯁꯃꯦꯟ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯅ ꯗꯣꯜꯗꯒꯤ ꯇꯣꯛꯈꯤꯕ ꯑꯗꯨꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅꯅꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯆꯍꯤ 50 ꯆꯨꯞꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯩꯔꯛꯄꯒꯤ ꯃꯇꯝꯗꯨ ꯂꯣꯏꯍꯜꯂꯦ꯫ ꯂꯃꯥꯏ 5 ꯄꯥꯟꯕ ꯃꯍꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯅ ꯍꯥꯏ 2018ꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯐꯝ ꯍꯦꯛ ꯄꯥꯏꯔꯛꯄꯗꯒꯤ ꯗꯣꯜꯒꯤ ꯀꯟꯁꯜꯇꯦꯇꯤꯕ ꯃꯦꯀꯥꯅꯤꯖꯝ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯈ꯭ꯔꯦ꯫ ꯑꯁꯥꯝ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑꯇꯝ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯗꯤꯁꯄꯨꯔꯗ ꯍꯧꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯕꯤꯜ 19 ꯄꯨꯊꯣꯛꯂꯕ ꯌꯥꯏ꯫ ꯃꯤꯐꯝ ꯃꯅꯨꯡꯗ ꯕꯤꯔꯣꯙꯤ ꯗꯣꯜꯁꯤꯡꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯑꯃꯁꯨꯡ ꯃꯗ꯭ꯔꯥꯁꯥ ꯃꯨꯠꯊꯠꯄ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥꯗ ꯁꯔꯀꯥꯔꯕꯨ ꯀꯟꯅ ꯇꯛꯈꯠꯀꯗꯧꯔꯤ꯫ ꯑꯃꯔꯣꯝꯗ BJPꯅꯁꯨ ꯃꯤꯐꯝ ꯃꯅꯨꯡꯗ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯅꯥꯒꯥ ꯀꯤꯡ ꯆꯤꯂꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯅꯥꯒꯥ ꯃꯤꯔꯆꯥ ꯐꯦꯁꯇꯤꯚꯦꯜ 2019 ꯉꯔꯥꯡ ꯀꯣꯍꯤꯃꯥ ꯖꯤꯂꯥꯒꯤ ꯁꯥꯍꯦꯃꯥ ꯈꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯅꯦꯁꯅꯦꯂꯤꯁꯠ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ V. ꯀꯦꯠꯁꯅ ꯍꯥꯏ ꯁꯥꯍꯦꯃꯥꯗ ꯄꯨꯊꯣꯛꯄ ꯅꯥꯒꯥ ꯃꯤꯔꯆꯥ ꯑꯁꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ, ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯣꯔꯣꯛ ꯃꯈꯜ ꯑꯁꯤ ꯆꯍꯤ ꯆꯨꯞꯄ ꯀꯩꯊꯦꯜꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯔꯇꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯀꯣꯍꯤꯃꯥ ꯖꯦꯟꯀꯥ ꯖꯥꯃꯤꯔꯅ ꯍꯥꯏ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝ ꯍꯦꯛꯇꯔ 100ꯔꯣꯝꯗ ꯅꯥꯒꯥ ꯃꯤꯔꯆꯥ ꯊꯥꯅꯕ ꯕꯣꯠꯁꯥ ꯕ꯭ꯂꯣꯛꯄꯨ ꯐꯣꯀꯁ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯈꯜꯂꯦ꯫ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯀꯟꯚꯤꯅꯔꯅ ꯍꯥꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯏꯃꯨꯡ 200ꯔꯣꯝ ꯅꯥꯒꯥ ꯃꯤꯔꯆꯥ ꯊꯥꯔꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯃꯥꯡ ꯆꯍꯤꯗ ꯂꯨꯄꯥ ꯂꯥꯈ 83 ꯇꯥꯟꯕ ꯉꯝꯈꯤ꯫ ꯁꯦꯈ ꯕꯥꯕꯨꯃꯆꯥ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯕ ꯑꯅꯤꯁꯨꯕ ꯑꯝꯐꯥ ꯀꯞ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯉꯁꯤ ꯅꯨꯡꯊꯤꯜ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯇꯔꯐ ꯒ꯭ꯔꯥꯎꯟ ꯂꯝꯂꯣꯡ ꯊꯣꯡꯈꯣꯡ ꯏꯝꯐꯥꯜꯗ ꯍꯧꯔꯒꯅꯤ꯫ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯨꯅꯤꯜ ꯏꯂꯥꯡꯕꯝ, ꯁꯦꯈ ꯅꯨꯔꯨꯜ ꯍꯥꯁꯟ MLA ꯑꯃꯁꯨꯡ ꯑꯝꯐꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯔꯇꯟ ꯀꯨꯃꯥꯔ ꯁꯤꯡ ꯌꯥꯎꯒꯅꯤ꯫ ꯁꯥꯐ ꯑꯟꯗꯔ-17 ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯁꯦꯃꯤꯐꯥꯏꯅꯦꯜꯗ ꯉꯁꯤ ꯚꯥꯔꯠꯀ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯊꯦꯡꯅꯔꯒꯅꯤ꯫ ꯀꯂꯝꯕꯣꯒꯤ ꯔꯦꯁ ꯀꯣꯔꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯒꯗꯕ ꯃꯦꯆ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯇꯝ ꯅꯨꯡꯊꯤꯜ ꯄꯨꯡ 3:30ꯗ ꯍꯧꯒꯅꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯅꯦꯄꯥꯜꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯍꯧꯔꯕꯁꯨ ꯒ꯭ꯔꯨꯞ Bꯗ ꯑꯅꯤꯁꯨꯕ ꯇꯥꯗꯨꯅ ꯚꯥꯔꯠ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯂꯛꯄꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯒ꯭ꯔꯨꯞ Aꯗ ꯁ꯭ꯔꯤꯂꯪꯀꯥ ꯑꯃꯁꯨꯡ ꯃꯣꯜꯗꯤꯚꯁꯄꯨ ꯊꯣꯏꯗꯨꯅ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯂꯛꯄꯅꯤ꯫ ꯁ꯭ꯔꯤꯂꯪꯀꯥꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯔꯟ 10ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ 3ꯔꯛ-ꯁꯨꯕ ꯑꯦꯁꯤꯌꯥ ꯀꯞ ꯇꯥꯏꯇꯜ ꯂꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦꯔꯤ ꯐꯦꯗꯔꯦꯁꯟ ꯋꯥꯔꯜꯗ ꯗꯦꯔꯤ ꯁꯃꯤꯠ IDF-WDS 2019 ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯅ ꯃꯃꯥꯡ ꯆꯍꯤꯒ ꯌꯦꯡꯅꯕꯗ ꯆꯠꯂꯤꯕ ꯆꯌꯣꯜꯒꯤ ꯑꯣꯒꯁꯠ ꯐꯥꯎꯕꯗ ꯇꯥꯟꯕ ꯔꯦꯚꯤꯅ꯭ꯌꯨ ꯆꯥꯗ 59 ꯍꯦꯟꯒꯠꯂꯦ꯫ ꯄꯨꯟꯅ ꯂꯨꯄꯥ ꯀꯣꯇꯤ 35,133ꯂꯣꯝꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯇꯥꯟꯕ ꯉꯝꯈꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯎꯖꯕꯦꯀꯤꯁꯇꯥꯟ ꯆꯠꯀꯗꯧꯔꯤ꯫ ꯃꯍꯥꯛꯅ ꯁꯉꯥꯏ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯦꯗꯁ ꯑꯣꯐ ꯁ꯭ꯇꯦꯠꯀꯤ
कुनिथोइसुब मिफम याउगनी अमसुंग मेघालयदा हौकिबा थांजे निमित्ता जोवाई डिस्ट्रिक्ट जेलदगी नाथोक्तुना सेंखिबा फादोक मरी ngarang वेस्ट जेंटिया हेल्थ जिलाक उमंग अमदा खोइसाउनरबा मियामना हाटख्रे पाउ लोइजरे।